ngasisu Imphal Jiri lambida gari tara rom sakhangdaba singna lut tawbagi thabak chathakre sarkarna Imphal Jiri lambi ngak chenbagi thabak chapchana laukhatpiu J Kisan matik chaba security thamduna national highway sing ngak chenbagi thabak chapchana laukhalagani CM Manipur ki lifeline oiriba national highway 37 Imphal Jiri bam lambida February tang ahum assembly session hoba numit asimaktada sakhangdaba khulai paiba khutbu amana cement puraga lakpa tata truck ama lokhada inthakibagi thodok thokre lambi asida essential commodity purakpa truck gari singda nungtigi khulai paiba khutpu kayana harassment piba leptana satharagli lambi asida satliba cement puba gari singdagi gari amamamdagi lupa lising ahum yot puba gari singda lupa lising manga gi tax lobagi thabak chathare oiriba phibam asida sarkarna lambi asi ningthina ngak senbagi thabak paikhatriba karigino haiduna ngasi manipur assembly mifamda opposition gi MLA KSJ Kisanna calling attention motion pukhal aduna house ki pukning singsinkhre MLA J Kisan makhatana house ta thamkhibadadi Jiri lambida IM na lai sare police ti lot khre cement puba truck IM na lokhada inthakre haina sanalaibak PAO-CHE na assembly session hoba numit February ahum da phongkhre maduna hojik Imphal Jiri bam lambi paringi nungba petrol pump manak amadi sibilongdagi khara haigatpa mafamda khulai paiba geng khutpu singna gari singdagi nongmai sindon da tax lobagi thabak chathari February ahum da cement puba tata truck ama lokhada inthakiba du khulai paiba sing aduna makhoi gi tax ki senpham pinaba demand torokpada driver aduna aidi paisa yaude mapuda haibiu haibadagi gari adu lokhada inthakibani maduna lambi paring asida chatpa gari sing sep oidre ngasi ayuk pung 8 taba matamda su Imphal dagi Jiri bam changkhiba gari tararom geng khutpu amana lut tawkhre thokliba thogdo asi lambi paring asida ngak senba security leitabadagi thokpani hana sarkarna commando team ama thamlamba dusu November thadagi lokthokre masigi matungdagi khulai paiba kangbuna lambi asida seliba gari singdagi nongmai sindonda sel lobagi chang wangkhalagle makhoina gari singdagi good tax go down tax amadi makhal kya gi tax lobadagi manipur da potse gi mamal tangbagi maram oiduna miyam wahalle maduna manipur sarkarna achetpa phirep ama loduna national highway sing siningthina ngak senbagi thabak chathabiduna control tawbiu haiba wafam MLA J Kisan house ta thamki MLA na makhatana house ta thamki wafam de kulai paiba geng khutpu sing asina Imphal Jiri lambida makhoina tongning ba thabak ya satharpadagi gari driver ki sinpham thadoknare gari loiramba truck mapu kaya su truck yonthoknare gari driver sing gari mapu sing amadi miyam na warga house ki member oiriba singna tumina leithokpa chumloi maramaduna Imphal Jiri lambi asi sarkarna ningthina ngak senbagi thabak chathaduna asigumba pamdaba thodok sing asi thoktana ba thabak lokhatbiu haina house ki pukning singsingi calling attention motion asigi paukhum piraduna home department su puriba chief minister N Birena house ta thamkiba wafamdi Imphal Jiri bam lambida asigumba pamdaba thodo asi thoktaba kuirabani Imphal Dimapur lambida chen ba petroleum amadi gas puba gari na singbada escort pibagi thabak chathari adubu law and order gi phibam phagalakpadagi Imphal Jiri bam lambida chaliba gari singda security convoy tawduna chalamba du English ngani ga 18 dagi tokhre Imphal Jiri bam lambida cheliba mal puba gari lokhada inthabagi thodo asi handaki asiga anirak sure Andak cement puba truck gari ama lokhada inthabagi thodo adu railway sembagi thabaka mari leinana coastal project limited company gi cement puba gari ni January 13 gi numidang waram pung mari makhai taba matamda cement puba truck gari aduna Imphal Jiri bam lambi gi paugai jang yaurakpada lambi da leiramba mioi amana gari tongge thinbiramu haibadagi tonghanki aduga kilometer kunlom chatlaga rengpang yaurakpa matamda mafam aduda atopa mioi amana gari adu khamlaki madudagi gari adugi driver Atabu Rahman gari dagi kumtha laga mioi ani aduna gari adu lokhada inthabagi thabak chathabani haibagi pau phangi thogdo sigi matangda FIR case ama lokhatuna thijin humjin bagi thabak chathari coastal project limited company ki kangbuda sel gi demand torpa leibra haina hangbudadi leite haiba wafam phongdoki haina house ta thamki Chief Minister na makhatana house ta thamkibadadi ahan bada Imphal Jiri bam lambida akhanaba commando gi khutpu ama thamduna ngak senbagi thabak chatharamba adu handak more da mioi ama nongmena kaptuna hatkibagi thodok thokibadagi more da makhatana security gi section tharang lokhattaba yadabadagi commando team adu more da thajinkhibani ngasi su Imphal Jiri lambida Imphal dagi Jiri bam changkhiba gari tare nipan dagi sakhangdaba khulai paiba singna sel lowi haibagi pautare Thawong asi assembly mifam satharingi da makhoina Imphal Jiri lambida aina yadaba thabak maning tamna sathai haibadu utnaba honarakpani haiki CM na makha takibadadi hojik sarkarna national highway sing full proof oina security thamduna section na ngak senbagi thabak lokhalagani
kilometer manga tara kanaraga security sing thamduna section ngak selagani masigi mathakta lambi gi matek sing mobile security team gari sing thamduna ngak sen bagi thabak chathargani loina na national highway sing ngak sen bagi damak manipur police ki ADG thamle maduna maha ki lusing makhada security ki section thorangi thabak matam sapchana lokhatuna ngak sen bagi thabak chathargani haina house ta thamki si minister ki paukhum masi taraba matung de MLA ki sanna house ta thamki badadi si minister na national highway sing matik chaba security force thamduna ngak sen bagi thabak paikhat keni haibasi thagat papoi adubu national highway sing da seliba essential commodity purakpa gari singna khulai paiba singna amanga ta thokan ba matamda gari sing adugi mapuda compensation pibagi policy sarkar gi leibara haiba wahangsu hangki wahang asigi paukhum piraduna si minister na hojik phawbudi compensation pigani haibagi wafam leidri adubu makhata na amanga ta tholakpa gari singda kari karamba mateng pangba yabagi haibadudi sarkar na khanaduna pangna bahonagani haina house ta phongdokhi atop pawmana nungbada police commando na mioi ohum phakibagi wahauda imphal jiri lambi matam kaktana thingjinkhre manipur police commando gi khutpu amana ngasi nungbada mioi ohum phakibagi wahauda nungbagi miyamna irang horaktuna makhoibu tekta kaidana thadoktri phawba national highway 37 haibadi imphal jiri bam lambi khudaktagi matam kaktana thingjinkhre handak marak khulai paiba singne imphal jiri lambi gi tongan mafam kayada highway da cheliba gari singdagi namduna sel khaiba amadi aki akhang nanghanbagi thodok kya thorakliba sigi yenglaga ngarangdagi hogduna nungba amadi rengpang yauna tongan mafam singda akanba section thorang lokhatchre imphal east district ki additional SP Roni Mayeng Bangi Miyeng Makhada Special Commando Unit ki Subedar Bebekananda Laiton Jamna Lusing Bati Mamana Jiribam degi Imphal tamna thorakpa malpuwa gari singda maruwaina akhanaba miyeng thamduna hariba mafam singa sida thonganingdaba thodok sing thoktana ba thok paikhat pa hokre hojik phawbagi oinadi pamdaba thodok sing thokpagi paw leitri police na sumi kup na hum sing na section ngak senduna leiri hairi atopa paw mana pe hengat pa yana ba budget ama happy na bahona biu थासी कुनिथोई फावब फमगदरिबा असेंबली सेशन असिदा मणिपुर की चीफ मिनिस्टर ना VDF पर्सनल सिंग द पिरखिबा थाजब सिंग अदु थबक ओइना ऑनथोक पियु हाइना ऑल मणिपुर VDF वेलफेयर एसोसिएशन ना मणिपुर की चीफ मिनिस्टर एन बीरेन की पुनिंग सिंगसिलकली सेरोल असिना मखा ताना हाई हौजिक चथरिबा असेंबली मिफम असिदा VDF सिंगी पे हेंगतपा याना बजेट अमा हापिनबा होनबियु लोइनाना VDF सिंगना ऑन ड्यूटी द लेरिंगी मतमदा असोपन असियाना यावरकपा मतमदा जिरी द फमखिबा कैबिनेट मिफमना MR IRB amadi police singda sarkar gi maikaidagi phanganliba khudong chaba singadu VDF singda su phanganbiu loinana thabakta onthokta leiriba demand sing asibu thabakta onthokpiu haina association asigi central committee gi thopuriba general secretary SI Shanjit Sharma press ta thadrokpa serolamana hairi serol sina hai matam kia gi mamangdagi VDF singna manipur sarkar gi mathakta tanduna lakpa demand singi maraktagi khwaidagi maruoiba VDF singi pe henget pa haiba sina maruoina tanduna laki demand asimak mamang sehida ikai khumna jariba manipur gi chief minister na thengkhang anirak haibadi lupa chatret amasung makhata na lupa lising ama henget piduna lupa chatret amasung makhata na lupa lising ama henget piduna hanna phanglamba adu ka punsilaga lupa lising nipan ga chamga hojik phangduna lagi adumoinamak haukiba sahi asida manipur gi chief minister ga central committee gi thopuriba singa 2020 gi August 27 da phamina duna lakadariba sahi asida tawgani haina thajaba piraki loinana haukiba sahi 2020 gi November 3 da VDF ki advisor yauna unakhiba du da su thajaba asimak ikai khumna jariba CM na perotta tawbigani haina thajaba pirakiba leirabani hairi atopa pawmana lengak ki thawong na oja singbu khoirang khoisauna halle Somorendro Manipur da leriba college gi oza singda saben UGC pay and regulation 2018 chan handana leibagi mayokta makha satharak poina ngasi tare ni chanba numita su tongan ba college gi oza singna wakat mifam chathakre Pegokta gi khongjang asi sawal aduna wakat mifam asi chathaki ba college sing adudi Petigru college Ukhrul Lamka college Surachanpur Thawal college Moirang college Nambol El Sanoi college DM college of commerce Tamenglong college Imphal college Manipur college YK College, Wangjing, NG College, GP Women College, DM College of Science and Singbani. Khongjang adu gamari leinana Pegokta gi General Secretary Somerendra na hai oza singa sinangasi phawba changchinduna lakliba khongjang singa sida Manipur lengak na tabi dana leithokpa si yamna laibak thibani haina lawi. Asigumba lengak ki thawong singa sina mathau tawjari bo oza singa sida khoirang khoisauna ba pokhale. Thawong asidi lengak na oza singbu thawoi bidabani haina lawi maramaduna thu matamda oza singna taliba demand asi Manipur lengak na tabi duna 7 page na bagi order thopiu haiki. Atopa pawmana lengak na corruption gi mayokta kadai phawba tawrokpagi haibadu yengba tari
Hojik paliba lengak asigi matamda anau scheme project ya hogdoktuna awonba khara makhai lakhre haina miyamna amadi paliba lengak na panari. Chief Minister Nongthonba Birena lusingba lengak asina sarkar amadi parjagi marakta afaba mari thamnaba honabagi mami tari. Masigi manungda miyamgi numit go to hills amadi go to village panba yai. Lengak asina hek paibaga anti corruption cell hangdoktuna senja thumjada chenaba officer sing yauna mioi kya thabaktagi lokthoki. State asigi senja thumja tawbusingi mathakta thabak chatharani haina miyamna haraunaki. Adubu kuide matam khara leiraga anti corruption cell muthatki. Cell asi leiringe da Manipur gi officer singda document ama lokthokpada natraga karigumba hiramambagi office ki mioi singna paisa lobada WhatsApp ta thagatuna makhoina lonna namhuwa video natraga photo aduna praman oiraga khudakta action lokharki. Cell asi mutkhiraba matung senja thumja tawbugi chairak piba tanakhidre. Masine iramda masidagi corruption mutkhre haibadi yadri. Lenga ki office ta bill ama tanabada document ama lawnaba honabada ayambana paisa lawi haibasidi khangnarba wafamni. Miyam nasu masida yaushin kibanani haigadra asigumba aranba tawbusing chairak pinaba hairakpa takhidre. Praman oigadaba video photo puthorakpa ukhidre. Masina oiramba yai lengakna corruption hanthare hairibasigi maramsu. Ngarang assembly da opposition gi MLA amana IRB lawbuda paisa pinabagi wafam chumbra hanglakpada house ki leader na yamna mayek sengna thamkhre. Asigumba praman leite leirabadi asawa sangthidana chairak pigani. Assembly da thamkiwa wafam taraina lawbu chumloi. Hojik miyamna chinda lengakna corruption tawroi hairibasi praman puthokpa ngamdragadi corruption leitre haina lawba tabani. Miyamna su chinda lawbagi mahutta praman puthokpa tai. Aduna taduna miyamna su yawsillaga masagi oijaba phangnaba wachat wanom tawraga paisa pisiluraba matung MLA minister singna corruption tawi haina lawbadi langani. State asidagi senja thumja muthatpa haibasi hojikti aikhoi punmaki thodang oiminabagi matam oire. Corruption cell hanglingi da leikhiba miyamgi thauna hojik uthokpagi matam oire. Ikuidana police ki amadi oja ki recruitment horaklagani. Miyamna ngangnari masi phangnaba honabada taradagi kun phawba pirani haina ngangnari basi aranbadi oiramba oisanu. Recruitment sing asida lengakna kaya yamna thamoi sengna miyamgi damak thabak tawrakpa haibadu yengba tari. Lairikti hairaba paisadi lejadaba thabak thiriban harol singda lengakna nouba inot ama piba ngamlabadi punmakna harawnagani.